Russia gi Ningkha Tamba Ngakthoknaba nuclear Khutlai Sijinnagani Vladimir Putin nuclear Khutlai puthoklaga Prithvi pumbada kihanbadi natte adubu Russia na masagi Ningkha Tamba Ngakthoknabagidamak asigumba Khutlai di Sijinnagani haina Russian President Vladimir Putin warning tawkhre. St. Petersburg International Economic Forum da wangangbada Putin na waphamsi phongdokhibane. Nongsup laibaksinga nuclear war amasung Prithvi gi ahumsuba lanjaw matangda phongdokhiba waphamsinga mari lainana wahang hangbada Putin na madu kadaidagi lakpa waphamno makhoina masana haidaba natra yamna wangba thaki yawna daita yawdaba politician kayana madugumba wangang li haina Putin na haikhe aikhoi tumina leifam thokpra aikhoina pifam thokpa paukhum pibane aikhoina paukhum hek pibaga makhoina aikhoigi wadu khak lokhalaga Russia na kihalle amuk haigane aikhoina kanamata ta kihande adubu aikhoigi kari lai amasung aikhoigi Ningkha Tamba Ngakthoknabagidamak kari sijinnarkani haibadu mipum khudingmakna khanggadabane. Masigumba sidi yamna mayek sengba wapam ngaktani haina Vladimir Putin na haikhe Ukraine da sathariba lan matangda Putin na masi aina yaba makhalgi lan ne mapung phana international law makada oiba special military operation ni haina phongdokhe Kosovo gi matangda United Nations International Court of Justice na takiba rai ama court tawraduna Putin na state amadagi lam saruk ama khaidokhiba matamda central authority dagi ayaba muklawbagi darkar tadi haina phongdokhe Donbas Ukraine gi nongpok lamdam gi Republic singna Luhansk amasung Donetsk na Ukrainian sarkar gi ayaba ni badarkar oide makhoina masagi Ningkha Tamba laukthokjabane masida ikhoina recognize tawgadra natraga tawroidra haibagi haksulai hoi aikhoina recognize tawkhe aikhoina makhoiga mating pinanaba agreement sign tawnakhe madugi agreement adugi matunginna UN Charter gi article 151 makada ikhoina military gi mating pibani haina Putin na haikhe Mina pamgera pamloida aikhoigi hakti lai aikhoina mapung phana UN Charter gi makada thabak adu tawbane aikhoina atai kanasu yauduna tawbani amasung tunglamsat ama yatpane aikhoigi action asi mayek sengna aina yaba mani haina Putin na haikhe military gi khongthang haibasi matam pumnamakta awana na thalle adubu Ukraine gi lan asi tangai phadaba khongthang amani haina Putin na haikhe nongsup laibak sing Russia gi mayokta sanction kaya thamjaliba dugi matangda Putin na nongsup ki leader singse ngauraba masung wakhal yaudaba ngaktani haina phongdokhe Russia gi mayokta senmitlon gi action kaya lakhulagliba se ahobadagi hona mai pakpa yabagi lambi amata leite haina mahakna haikhe Russia gi mayokta sanction thamjinba matamda thamjalliba makhoida na hena mangi haina phongdokladuna Putin na Russia gi mayokta sanction thamjinba maramna European Union EU na US dollar billion chamri hena mangba yai haina phongdokhe member state kunga taret leiba block asida Inflation potsagi mamal hengalakpa amasung sel gi value hantharakpa yamna wangkhalakle Europe ki miyam gi tasengba interest adu nathairi haina Putin na makha takhe UK gi Prime Minister na Zelensky ga unaduna defense ki matang wa khanakhre Russia na Ukraine da landakhraba matungda Ukraine da anirak suboina lakhiba United Kingdom gi Prime Minister Boris Johnson na kipta Ukraine gi President Vladimir Zelensky ga unaduna defense amasung security issue singi matang wa khanakhre haina Presidential Press Service ki pauna haire leader anina maruwaina Ukraine gi nongpok amasung kharom da soknariba lan amade khulai pibagi matangda wa khanakhi haire achoba khulai pibagi chang hengatpagi tangai fadaba aduge matangda ikhoina wari sanakhe haujik yamna darkar tariba se Ukraine gi damak air defense system piba sene aikhoina masigi matangda wari sanaba haure haina Zelensky na meeting loiraba matungda paumi singda phongdokhe Johnson na su Ukraine da makata na khulai pinaba masung madu kamdona Sijinnagani haibagi matangda military training sinnaba United Kingdom na sem sari haina phongdokhe leader ani na Ukraine bu ngakthok pibagi matangda amade Ukraine gi lam sarukta landmine sengdokpagi matangda suwa khanakhi haire Johnson amasung Zelensky na Ukraine da selthum gi support piba Ukraine gi thangpham blockade tawbagi matangda amade Ukraine gi energy crisis thogliba du yangsinnaba matangda su khanakhi haire British Prime Minister asi lan haukraba matungda Ukraine da lakpa anirak subane Russia bu maithiba pigadabani haina phongna laukthokpa Europe ki maruoiba leader asi haukiba April 8 da su kipta lakhe Australia gi Prime Minister Ukraine da salaba yai Europe khongchat amada Ukraine da yokshin biraknaba Ukraine gi President Volodymyr Zelensky na invite torokpadage Australia gi anoba Prime Minister Anthony Albanese na madugi matangda wa tanargani haina phongdokre Tha asigi aroiba sarukta Albanese asi Spain da pangthokadaba military alliance NATO North Atlantic Treaty Organization gi meeting da yawba chatkane
यूक्रेन की माइकैदगी इनवाइट तौरई हाइबसे ngarang pause paraba matungda khangi haina prime minister na haikhe ayhangna matik saba paukta logani amasung asigumba khongset asida security gi issue singsu lairi haina Albanese na Ukraine da yoksinbagi matangda paumi singda haikhe offer tawragliba du thagatningai oi Russia na aina yadaba immoral oiba mawongda Ukraine da landaba sida Ukraine na masa ngakthokjaba ngamnabagi damak NATO gi wangmada leiba leibak singi marakta mateng khwaidagi chawna pibase Australia ne masina maram oiduna NATO gi summit ta Australia bo invite tawrakpane aikoina Ukraine gi miyam gi damak makhata na lepkani haina Albanese na haikhe Australia da leriba Ukrainian embassy gi deputy head Vladimir Salkipski na phongdokiba matungin na haukiba me kunga mathoida center left Labour Party na Mikhal Mai Pakpagi harauba phongdokpagi sithi amada Zelensky na invite tawrakiba ni haire khudong chaba matam amada Ukraine da lakpi yu haina invite tawkibane madugi invitation adu haukiba tang taretta anoba administration da piki haina Salkipski na haike yumlo na ba masung NATO gi state Poland dagi train tongdun na European leader kaya Ukraine da satpagi chang hengalakle haukiba March thagi aroiba sarukta Zelensky na video link ke kuthangda Australian Parliament ta wangang ki amasung armor vehicle sing PB na ba madi Russia gi mayok ta hena kanba sanction thamjina na ba dabi tawkhe tha ani gi matungda Gaza dagi rocket attack amu haurakre West Bank ta tension yamna wanglabasu Palestinian Gaza amasung Israel gi border da tha anirom ingna lerakba adu kaihan bo oina Palestinian militant singna ngarang angan bada kha Israel da rocket ama kapsilakre maduna maram oiduna Israel nasu air strike tawkhre haire attack aduna maram oiduna kha Israel da siren khongduna warning tawkhe projectile adudi air defense system na thugai ki haina Israeli military na phongdokhe rocket attack aduna maram oiduna Israel gi mahusagi policy makhada Israeli aircraft singna Gaza khudum chalaga leidiba Hamas militant group ke military site mari da air strike tawkhe social media da thadorokiba video singda central amasung northern Gaza strip amasung eastern Gaza strip ta Israel na target tawkiba mafam singda maikhu kakatuna leiba ukhe rocket attack adugi matangda Palestinian group amatana claim tawrakba leitre adubu Gaza dagi attack ama hekta tawrakpada ing 2007 dagi nampuda sasan paisilaga leiriba terrorist group Hamas ke mathakta Israel na action lawkhatle rocket attack ki thokdok adugi mamangda ngahan ayuk angan bada West Bank ta Israel gi military red amada Palestinian militant ahum hatki amasung nipan na sokhan ke thokdok aduna maram oiduna Gaza dagi attack tawrakpo oigani haina thajare atopa thokdok amadana ngahan Israeli observation balloon amasu crash tawduna awang Gaza strip ta takhe thokdok adugi matangda thijilli adubu balloon adu Palestinian militant singna kapthabadi nate haina Israeli military na haikhe aroi bada tabiri bapum namakpu thagatjare